Mamaktada PK Senior Asibu Yingbiriba Imaibel Ikun Papuna Moku Lantham Ronita na Kurimjari Aigi Laipamna Langmeidong Maning Awang Leikai Aigi Serial number 99 Lakiba Ningol contest photo asida final round asibudi mayamna nungsibiduna like share comment tawbiduna final round asi sangba ngamjare aduga lakadariba final round asidasu mayamna nungsibiduna like share comment tawbiyu aduga channel asibusu mayamna nungsibiduna like share